Istv Pauming Tabirba Singutaram Nokjere, Hosimoreba Pau. Upul Marakta Telaga Thamba Acha Athak Yon Pamda Health Department, Saba the Haksang Sokningai Oidre Hibagi, FSSAI certificate Piramba Tinare. Hosimoreba Pau. Upul Marakta Telaga Thamba Acha Athak Yon Pamda Health Department. Sabada Haksang Sokningai Oidre Hibagi FSSAI certificate Piramba Tinare. Masina Maram Oiduna, Miamna Sel Tingna Asa Ataki Polam Sing Laiduna Charibasi, Haksang the Kanabagi Mahuta, Laina Pokadra Hibagi Akiba Faunare. Manipur Sarkargi Health Department ke Food Safety and Standard Wingi Kutangda, Food Safety and Standard Authority India, FSSAI gi Saktak se Yentopagi Tabak Satari. Saktak se Pibada Dukan Chau Pipagi Matung ina, renew Toba Yauna. Figi Senfam Kaya Piri. FSSAI gi Saktak se Pibada Sel Kaktang Tiraga, Chabda Haksang Sokpa, Soktabagi Wafam, Yangsindre Hibagi Chap Saba Kudam, Infal Mayongi Quiraman Kaitilda, Marangkain Ubapangli. Quiraman Kaitilgi Tongan Tongan Bamafamda, Hangliba, Acha Atak Yonba, Kaitil Kayat, Nyongi Wang Mada Tabak Chatari, Upul Marakta Semba, Acha Atakayasu, Upul Marakta Tenduna, Adumak Tamli, Hiramasigi Matanda, RIMS ke Psychology Department ke Associate Professor Dr. Yengkom Govindana, Istv News da Fongdorakpada certificate khaktamak piraga matau karamna acha athak sing thamli haina yengsindaba si tofam thokte mari lainaba authority na yengsinfam thoi haike check tawi photo kamai yoli keno tawi certificate piraga ngasai packaging paramda ba khotpa tawa di to boy daga di atham thokle ba du maina keno yawe ha sometimes plastic kumba kari masi magi leakage kumba kari mala ko kale di dust particles micron tiny company na do ma ko foreign adana adum changbai chance dum no kun na Mana Makata na Fongdorakpada Upul Marakta Thamba Acha Athak Sabana Thibong Thrilgi Anaba Kaya Thokan Bayabagi Akibalai Masida Sunatana Dibi Laina Fawbat Naba Amadi Sandorpa Yabagi Jingnaba Fongduke tuberculosis can get over sometimes TB makes it can live and acid over in high noisy as I open Malaysia goodness when cut the village open the Himmalay and Masai attack for me they do that TB can over hit to Yaw intestinal TB can also do tunes on the TB the person the warming consumption, the chronic disease, the malnutrition, the Jabada Machio, Chara Sukanta, National Amadi International Scholar Amadi Scientist Singh Manipur Lakpada, Kanaba Gyan Singh Lahoduna Institution Singh Hena Pagana Bakona Sihaina, Education Minister Morang Temo Kendro Fongdo Kre. Ngasi NIT Manipur gi Department of Basic Sciences and Humanity na Sinduna Langol Daleba Institute asida pangtokpa International Conference that Minister na wafamasi fongdu kibani Emerging Trend in Science and Engineering Research haiba hidam da pangtokpa conference aduda Works Minister K.S. Ratan Kumar NIT Manipur gi Director S. Birendra Madi University of Florida gi Professor B.C. Harirao Susarukya ke Murangte mo kendro na makata na fongdu kibada Lamdam Masida Science and Engineering gi thak asi hena wangkat hanbada asikumba conference pangtokpasina achabu mateng piragani hawalagliba mairoi singda akang ahi singi gyan sing takpiduna lamjingba mathau tai national amadi international gi thak ta leiba scholar amadi scientist singna manipur da lakku matamda sarkar gi maikaidagi mapung phaba cooperation pigani haike Most of reputed scholars from abroad or even within the country are reluctant to come to this remote part of the country due to our remote location and unfortunate law and order problems. I can assure all international participants of the full support of NIT Manipur and the state government of Manipur, that you will find the people of Manipur as worthy partner and the state of Manipur as a good place to start any of your activities. We are lacking mostly because we lack the opportunity, but given a good opportunity, Manipur can prove to be an energetic, vibrant
an active partner to any of the venture that are intended for the welfare of our people. Director S. Birendrana, Ekis Policy Lakpada NIT Manipur si Mapalibak Singi Ahanba Science and Engineering Institute ama oigadori. Hauzik Mahiroi kaya Mapalgi company da thabak tawba yaure haike. Minister Ratan Kumar na phongdu kibada NIT Manipur na North East State Singi masing yamlaba Mahiroi kaya entrepreneur ama ohenduna awon ba purakliba si yamna afaba khongthang ni haike. Science amadi humanity ki thak hena fagat hanaba Bharat Sarkar amadi Manipur Sarkar na paikat payaba thabak sing paikat li haike. By NIT Manipur is certainly a welcome event. It is learned that many eminent researchers and scientists from institutes like University Stanford, USA, University of Maryland, NASA Goddard Space Flight Center, etc. are attending this conference. Imphal Eastki manung chana leiba Kairao Makting Primary Health Center gi mingda miyoi kharana loktunaraga thabak sudana sel lokthokre haina All Round Development Organization Kairao Makting makha lekai na phongdorakle thabak sudana lupa lakh mangarom loan na lokthokre masida Health Department ki mari leinaba authority na yengsinbiu haide Ngarang numidang sakang daba singna wangkai mayum lerekta leiba MM Higher Secondary School da bom langsinduna pokai halambagi thawongbu matungda amuk hana tawbiganu haina School ki Chairman W Sanahanbina Istv News da phongdorakle magna makhata na phongdorakpada mamang da su school asida bom pokai kre kanana karigi damak asigumba thawong chatharibano haiba khangba ngamdre pen da balai wari watai sanaduna waration purakna ba honasi school da sel gi demand kanagumba lup amatana tawrakpa leiti haike ana khara nungai na gi da ba haidare kano mamang ji da sadra khara hapirami ko oja khara na marang chadana moina hongdok hongjin tawraga che sang amta yawdan pusala ko haidare duna maram oiraga thagaluba matamda kano na guhati office room dagi yaraktaba maram oiraga akoi da yekna boina uga haidare Haukiba memory da Manipur Sarkar na Sandal District ki Haikak Pokpi Mission Blind School ki authority amade Student Union da thazaba pikiba sing thabak ta onthorap tababu yaning da phongdoktuna Imphal More lambi da December 13 ki ahingngai dagi December 19 gi ahingngai fauba general strike tawragani hare Banbaya badi Sarkar na school ase full fledged oina ba thazaba pikibani hare Hayeng pangthogadariba World Disabled Day gi manguina na Mongsangai me lekai da leiba Custom Division Imphal gi staff o Mahanandana Maki Apokpi Oinam Ongbi Chauba Devi gi mingda All Manipur Mentally Handicapped Welfare Organization na Talaiba BP Paul Mental Development Home Mongsangai da Kambal Humpu amadi asathak kaya mating pangkre Mating pangbagi tharamadu da Mongsangai Gram Panchayat ki Pradhan Hawaibam Prem Kanta amadi organization ki secretary Y Ibesau Bisu Sarugya ke Organization ki secretary Y Ibesau Bina Bharat Sangvidhan ki machung ina mentally handicapped person sing state ki sarkar na masak khangbiduna makoi gi phangpham thokpa hak sing phanganaba hairabasu Manipur Sarkar gi mari leinaba department sing na pibidana leide thabak changbada chada hom reserve tawbagi wafam chanadri haiba wafam sing phongdokhe hauji lai miyoi sing je si khra sanu phare moi siraga hungda mu porodra haiba Aron yun berzati miyong berzagat hayo sinalay makaydi makoy siya koy irakta kung po gani adong yawa gani adong nagpalo sarkar na long term plan ng state policy siya siyempre apamba pweden bodi na lay Lampelgi SDO na November tang kunmapan da thokiba hukuma magi matungina ngasi khagempali lambi gi drain amade sorok sokna hotel amade dukan phamjin basing ngasi takthokre mari leinaba authority singdagi phangba pawgi matungina Public road ta miyam da apan ba piriba mapam masida hangliba dukan amadi hotel singasi masa na November tang kuntra fawbagi manungda sidok na ba order ama thokrabani haire ngasigi eviction adu da singjamai oshina protection PK Swachh Bharat Mission ki makhada Kairao Kendra gi manungda leiba Kairao Makting Gram Panchayat ki oina yumthong khudingda sanitary latrine chada humpu hena sakri haina report pikat khabasu hauzik fawada sada marfudra ki changda sanitary latrine leitre
masida mari lainaba authority na mieng changbidana leire haina kairau kendra minority development organization ge news singna phongdok na ragle Imphal East ki manung chana leiriba mafam masida sanitary latrine chada humpu saba loire haina pradhana Imphal East DC da report submit tawkhibani masida chingnaba leibadagi MI Khana luchingba organization gi news singna survey tawbadagi yumthong ayambada latrine sadaba thengnarakpani MI Khana phongdokhibada PSED amadi pradhan yawba mifam pangthoktuna khanaraga hauzik thani panrom suraklaba fawda hiramasida mieng changbide aranba survey ase chomthokpagi mahutta namsinduna lehanna bokhotnare mari lainaba authority na mieng changbiu haike isan khiba thani palom hen khre adubu mari lainaba department chumthokpani haidana anova list ama tholakhi hairiba anova list adu so adumak Sama 30% henna lalaga leiramba thengnabadagi hairibasi sarkarna matam chana paikhat pirabadi praja singgi awat pase khara dorsu menkhatkani Chin film production gi banner makhada naungna puthokadaba Manipuri feature film iche tamphagi ai phathongni thoram ngasi Imphal hotel da pangthokre thoramadda CI college Bishnupur gi principal L Mahendra Film Forum Manipur gi chairman L Surjakanta amasung film activist Narendra Ningombana thoram pusing oike film asigi story screenplay amasung director na Biz Gupta Laishramni film asigi producer na Nipen ni film asida Gokul Tonthoi Bala amadi atai masak naiba artist kaya na sarugyari Biz Gupta Laishramna film asida sarugyari ba miyoi pumnamakna chap manaba khongphamda leminarabadi mai soidana pakani haike Sagnai filmmaker P. Profilona Manipuri film gi oiriba thak ase punna yangsin minaba mathau tare hauzik puthokliba film mayam si tasengna film gi asengba mahaudu pi bangam labra haibasi hangngai oire haike film company ba de puthori ta ba di dim ngai but quality lai raba khosh ai koi kan sinakta da ai koi lakam sinakta da lai jani ba just mongoloi oriba koi khra madusu Manipuri wang lan mangam da film oriba Within this system, leminari ba community tungan ba, ay ko na mayang na support hire ba, mayang na ko film sila si Pratap to kisa la iyeng bravo, usada la iyeng na bravo. Kanino ato di ay ko di aesthetic ang wat pa to ko mamlay masi. Hauzik maroy ba pa mo. Upul marakta thelaga thamba achathak yon phamda health department na sabada haksang sokningai oidre haibagi FSSAI certificate piram bathengnare. Istv paumiyang tabir basingba mukahana kurumjare